ꯌꯨ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯖꯄꯥꯟꯒꯤ ꯋꯥꯏꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯅ ꯃꯃꯜ ꯑꯁ ꯈꯨꯍꯣꯡꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦꯍꯦ 500 ml 750 ml ꯗ 100 ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 300 200 ꯑꯁ ꯋꯥ ꯈꯨꯍꯣꯡꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯛ ꯃꯇꯧꯅ ꯃꯔꯣꯟ ꯐꯖꯔꯤꯕ ꯅ꯭ꯌꯨꯖꯤꯂꯦꯟ ꯁ꯭ꯄꯦꯟ ꯀꯩꯅꯣ ꯑꯝꯇꯗꯤ ꯄꯥꯊꯣꯛꯇ꯭ꯔꯦ ꯏꯪꯂꯤꯁꯁꯦ ꯅꯠꯇꯅ ꯋꯥ ꯕꯣꯇꯜ ꯃꯆꯥ ꯃꯆꯥ ꯁꯤꯅ ꯀꯩꯅꯣ ꯂꯨꯄꯥ ꯀꯌꯥ ꯄꯤꯌꯦ 500ꯒ 50 ꯑꯁ ꯈꯣꯡ ꯑꯃꯅꯤꯅꯦꯍꯦ ꯕꯣꯇꯜ ꯃꯆꯥ ꯃꯆꯥ ꯑꯁ ꯐꯣꯔꯦꯟꯒꯤ ꯕꯣꯛꯁꯇꯒ ꯍꯥꯜꯂꯦ ꯄꯣꯠꯇꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯝꯃꯤꯅꯦ ꯌꯨ ꯉꯥꯛꯇꯅꯦ ꯃꯃꯜꯁꯤꯡꯁꯦ ꯁꯤꯅ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯂꯩ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯖꯔꯁꯨ 900 ꯃꯈꯥꯒꯤꯁꯤꯡꯁꯤꯗꯤ ꯌꯥꯝ ꯆꯠꯂꯝꯅꯤ ꯂꯤꯇꯔ ꯀꯌꯥꯅꯣ ꯂꯤꯇꯔꯁꯦ ꯂꯤꯇꯔ 2 ꯃꯌꯥ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ ꯂꯤꯇꯔ 2 ꯉꯥꯛꯇꯅꯤ ꯑꯗꯨ ꯂꯨꯄꯥ 900 1,900 900 1,000 ꯑꯁ ꯂꯤꯇꯔ 2ꯗ ꯁꯤ 1,000 ꯆꯅꯤ ꯁꯤꯁꯨ ꯃꯃꯜꯗꯤ ꯐꯖꯔꯝꯃꯅꯤ ꯃꯤ ꯌꯥꯝ ꯊꯨꯅ ꯁꯤꯅꯤ ꯁꯤ ꯂꯝꯁꯤꯗ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯄꯣꯠ ꯈꯨꯍꯣꯡꯁꯦ ꯀꯔꯤ ꯍꯪꯉꯨꯔꯅꯤ ꯀꯩꯅꯣꯁꯦ ꯑꯝꯇꯒ ꯌꯦꯡꯈꯤꯒꯦꯗ ꯃꯁꯤꯒꯤ ꯕꯣꯛꯁꯁꯦ ꯄꯦꯟꯗꯦ ꯌꯦꯡꯉꯨꯅꯦꯍꯦ ꯑꯗꯣ ꯄꯥꯔꯁꯦꯟꯇꯦꯖꯇꯤ ꯌꯥꯝꯗꯕ ꯃꯣꯏꯒꯤꯁꯦ 25%ꯁꯤꯅ ꯈ꯭ꯋꯥꯏ ꯌꯥꯝꯕ ꯃꯥꯜꯂꯦ ꯁꯤꯗꯤ ꯀꯩꯅꯣ ꯆꯥꯎꯋꯤꯍꯦ 2.7 ꯂꯤꯇꯔ ꯍꯥꯏꯔꯤꯅꯦ ꯂꯨꯄꯥ 1,100ꯗ ꯐꯖꯩꯅꯦ ꯑꯁ ꯁꯔꯥꯕꯤ ꯑꯣꯜꯂ ꯊꯣꯛꯂꯛꯇꯅ ꯖꯄꯥꯟꯗ ꯂꯩꯕ꯭ꯔꯥꯕꯨ ꯕꯣꯇꯜ ꯃꯆꯥ ꯃꯆꯥ ꯑꯍꯣꯡꯕ ꯁꯣꯠ ꯑꯃꯃꯝꯒꯤ ꯐꯣꯔꯦꯟ ꯂꯤꯀꯔꯅꯤ ꯁꯤꯅ ꯖꯦꯛ ꯗꯦꯅꯤꯌꯦꯜꯁ ꯌꯦꯡꯉꯨꯅꯦꯍꯦ ꯂꯨꯄꯥ 2,200 ꯑꯁ ꯋꯥ ꯐꯖꯔꯦ %. ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯈꯨꯟꯅ ꯁꯨꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯏ ꯑꯃ ꯇꯧꯋꯦꯅ ꯁꯤꯁꯦ ꯑꯍꯣꯡꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯃꯆꯥ 2 ꯈꯛ ꯌꯥꯎꯔꯛꯄꯅꯤ ꯃꯤꯅꯤ ꯍꯥꯏ